Kukina popi thabada sijinnaba lotuna thamlamba urea Tangkhul kanguna manghankre haina social media singda phongdoknarakli makhataba akopa paw ngaiminase Jomi Miam the helicopter service tongana bhangan kre Jomi area singda leiba Miam na lamka infal helicopter donguna mapan set singja tukasin tori ba ase hauzik phawbi oina mari leina ba authority ge maikai degi khudong tiningai leite haina wafam amata khangal lakpa leitre bana hyriba helicopter service ase Jomi council ge ayaba yauguna Jomi Miam na tongdana ba section watham lakle Jomi council na thadorak ba cherol amagi matung inna Jomi area singda leiba mioi sing lamka amadi infal ge marakta leiriba helicopter service Asi tonguna Imphal airport ta tunglaba matung makhatana atopa state chingda chathokasin tawba thengnare asida natana official amadi non official elements singna hyriba helicopter service asibo Jomi Miam da kana balangwana ba wafam kya phongdokpa thengnare adubo lengak amadi Imphal da leiba public leaders singe maikai dege Jomi Miam chathokasin tawba da pamdaba thawdo wathok amata thokloi haibagi assurance amata hojik phawbagi oina khangalakpa leitre maram aduna Jomi council ke maikai dege Hiram asigi matangda anouba notification ama thoktriba fawba helicopter service asibo Jomi Miam makhatana kana ba lauganaba Jomi Miam ta khangalakle cherol aduna makhatana hai Miam na chathoka sin tawbada khudong tiningai amata thokla roi haibagi thajaba leitribana hairiba helicopter service asibo Jomi Miam na sijinaroi dabane council ge maike dagi phongdorakliba asigi mayokta kana guba myoi sing chatharaklabade maduda tholakpa aphafate ki daita masana pujagadabni haina su khangalakle SF na PLA gi Mathakta military crackdown chathaduna kedar manga fagatke Nambol gi thogdo political regime black labra singnare sahi asigi haukiba September 18 da Bisnupur district e Nambol sabal laikai da lona thingkraba lalhauro People's Liberation Army PLA ni singnaba singna 33 suba Assam Rifles ke kutpu amada nomai kapsinduna landa kiba matung security force SF na PLA gi Mathakta asawa military Crackdown chathaduna loop asigi keda tara manga amadi gari fagat ki haina Hindustan Times ta phongba paw amada hairi Hindustan Times ki report asina makhatana hai kumjali singani kulumdoi ge me ahum dagi state chida chathariba hana chunabagi irang asida ahan boina PLA ni chingnaba singna nambo sabal laikai gi thogdok tu chathaduna nab subedar ama yauna 33 Assam Rifles ki personnel ani lekide aduga personnel mangana asok apannangke irang maraksida ahan boina chathakiba lona yadaba lalharu PLA ni chingnaba singi landa adu state chida Ladiba President rule lengak asi namtharaga popular regime ama laknaba political oiba maram kaya yawba thawongsu male haina maral sire Hindustan Times na intelligence ke maikai degi phongdorakhiba paw palatuna makhatana hai PLN Assam Rifles ke mathakta thakiba akan balanda aduda Assam Rifles ke personnel ani lekidaba aduga personnel mangana asok apannangkiba thawdok adu Assam Rifles ama de security force na pung Humpudra ni thoigi manungda akanba military crackdown sing chathari crackdown aduda September 18 gi thawdok sida chenabani haiba PLA gi kedar ani fakat pangamki loinana thawdok sida sizinari bani haiba ben amasung thawdok thopom dai kilometer 30 nithoi rom lapna leiba mutum yang bi haiba mafam amadagi fakat ke Lona thingkraba lalharup asina chathakiba landa adu political gi oiba khutna tragana mioi sing yawbra haibadusu security force na yamna kupna thijin humjile official sing phongdorapagi matung inna nambo sapal laikai gi thawdok adu komjali singani kulhumdoi gi me ahum dagi state sida thokliba thawdok adu bu laksinduna thamliba president rules lengak ama namthaduna thamna bahona ba manba maong kya su ure nakalamarom da thokiba thawdok sida chenabani haiba PLA gi kedar ani farabasu lalharup asigi maikai digi wafam amata phongdorakpa leitre adu oiba tarabadi AR da chathakhiba landa adu PLA gi central leader Singna thawdok asi authority gi ayaba yawkana chathakhiba landa ra haibasida intelligence na panari haire Sahitra marigi matung mi hatpa nongmaina kapna hatuna mappa hatkibagi laman khumkre Uttar Pradesh ki Mangolarab Kuldal Sahitra marigi mamangda mahaki mappa hatkibagi laman khumba oina naha amana Masai chahi nipu manga suraba nupa ama kapna hatkre haina nomaizing numita police na phongdokre police ki matungina janbir kawba mioi aduna thangja numit ki numidang wairamda magi labuk singdagi mayumda halakpada rahun kawba chahi 30 muk suraba naha aduna mangonda nongmaina kapna mafam adumakada mahakpu hatke
Additional Superintendent of Police Santos Kumar Singna Hauzik Mitchell oina Ladyba Rahun ki Mathakta case ama register tawkhre haina paosingna haike. Haksang adu postmortem examination ki damakta thakre. Mangzaunana lokhatpa section thawrang ama oina mafam adu security kankhathankhre amasung ahanba police personnel thadokuna ngak senkhre haina officer aduna makadari lekhidraba miyoi adugi imung manungna thaggalakkiba wakat ki matung ina Janbigi mehat ariba yengthinaba amadagi tholakkibani haike. Rahun gi mapa Brisbane 2013 da Janbiri na hatki madugidamak mahak jail chahi 13 cherak oina leirukre. Janbiri na jail dagi tholakkiba matung khul aduda chahi 3 leirakre. Accused adu khungul linaba amasung phanaba thabak lokhalle haina police na haike. Khwaja Asif na aki Akhang Pirakhre. Pakistan ki Defense Minister Khwaja Asif na India na handa Pakistan da landarak labadi fighter jet ki attack akai ge Marakta India da phungani haina aki Akhang sauna Pirakhre haire. Panbayabadi handa India ki military ship Upendra Dwivedina Pakistan karigumba Pakistan na handak amuk terrorist ki attack tharaklabadi malem gi map tegi Pakistan muthakani haina phungdokkiba wafam adudagi khamthengna pakhalaba Pakistan gi lusingbasingna mathang India da aki Akhang amuk hana piba haurakibani. Pakistan na India bu maikai maridagi koisinduna dhamnabasu onarakre haire. Pakistan na malem gi map tegi muningdrabadi terrorist yok thakpagi thabak khudakta lepkadabani Rajnath malem gi map tegi muningdrabadi Pakistan na terrorist yok thakpagi thabak khudakta lepkadabani haina India gi Home Minister Rajnath Singh amade military makok thongba singna ki Akhang pibadagi Pakistan gi lusingba sing khamthengna pakhatnakre. India gi citizen kannabagi dama lokhatpa yaba action punamak tawgani haina su Pakistan na khangankre haire. Report asigi matungina India na phongdokkiba wafam adugi matangda pakum piraduna Pakistan matam amagi lebak aduna tre yengnaba lebak amana landarakpada chapsana pakumpi naba matam punamakta sem saduna leiri haina su Pakistan gi lusingbasingna phongdokre. India gi military gi general Dwivedina handak India na chathakhiba operation sinduda adumag Pakistan loisinba yaramlabade adubu India da control tawguna makhoi gi mathakta aki wa phangna chathaba yaba attack chathakidabani haina su Pakistan gi lusingbasingda achoba para ama bikre haire. Nakalamaramda Pakistan gi makok thongba military gi officials sing October 3 ta Bangladesh ta chatuna India gi mayokta puna chatminnabagi matangda wari sanaba chatkadawi haina phungdorakle. Report asiki matungina Bangladesh ta Mohammed Yunus Khan gi lengak hek lakibadagi Pakistan gi military singi damakta thonglauna hangdokrakibani. North East News ki report asigi matungina Pakistan gi military makok thongba official singna Dhaka da chatkadoriba khongsit asigi manung chana Bangladesh amadi Pakistan lebak ani gi marakta military lamda amana amagi mateng pangaduna thabak tawminnabagi matangda wari sanaragani. Panbayabadi chahi asigi haukiba January thada Bangladesh ki military gi makok thongba official singe Pakistan da lakuna unaki basu laikrabani haina report asina makhatana phongdorakle. Miron binupi ama furaga hatkre Rakpur village talaibi masagi chahi kunmatoi surabi Rajni Kumari kaubi Miron binupi ama dauri gi matangda Uttar Pradesh ta furaga hatkre hyriba nupi asi chahi asige April da Sachin kauba nupa amada luhongke tent house ama hangdoknaba lupa lakh mangagi ahenba dauri ama puraknaba mangonda mapuroiba magi masin manauk sing amasung marimata Ramnath Divya amasung Dinatna akanba sapu pithaki haina ASP Rubel Rahun Misasna haike demand adupi dabagi makhoina Rajni Kumari bu otnaike amasung irai numita phubadagi seke madugi matung makhoina evidence manghananaba makhoigi labukta aroiba mathau mangam pangthoke haina police na haike mapuroiba amasung mahaki imungi miyoising adugi mathakta case ama register tawkhre amasung miyoising adu fana bahonare haina superintendent aduna haike. Trump ki Mathakta Federal Court case Thugaikhre America ki President Donald Trump na handak H1B visa gi phi kham thengna wakhal lakhiba adugi matangda health care provider sing lining laison gi lupsing amade university professor sing na punna Federal Court Donald Trump ki Mathakta case Thugaikhre report asigi matungina H1B visa gi damakta $1 lakh ama pidaba yaroi haiba wafam ase yumpham yaudaba aranba thawang ni hairi.